Coalition Against Drugs and Alcohol Kadana Sinduna, Kaisampat Lemazam Lekai Community Hall da Manipur Lengana Handakta, you legalize Tokiba Adubu Yaning the Bafondutuna Wakanifam from Craig. Wakanifam Aduda Lengana you Yuanba Amadi, Sumbugi Ayaba Pikiba Adu, Kudakta Handokadavani Haidana, Kadagi member Sing Amadi, Ima Kayana Wakanifam Aduda Suryake. Kadagi Secretary General Gitchandra Mangana. Lengang ni you legalize tawiba ase revenue khakta nate hakchang gi su yenglaga legalize tawbani hai adubo you thinglengai fawbada hakchang gi problem asuk yamna leidi kansida you bu phone miyam na thakpa yarakpada kaya yamna hakchang fagalako tawibano you pithaklaga khunai asibu manghanaba khonarabra chingna da bangamde haina phondoke mahang na makha tana hairaduna drug thingnabagi war on drugs haiduna lengang na changsili adubo you legalize torakpa ase drug chabadi Yaro you thakpari yani haibaga chop manai masin hakchangda masana so lakadaba manghal lakadaba asi lenga na naina bijiba karikino you pithaklaga hakchang fahangani haiba aside lenga ke khwaidagi asoiba aranba amani aduna kadana kaidungda yabangam loi loinana lenga na loriba khongthang ase athubada handokadabani natrabade kadana imaluf kayaga khusamnaduna lepletena khongjan kaya changsilakani haina phungdokhe Menadi revenue kakinate hojik you legalize tawdoi se khoigi health ki perspective de yengani en hai ado you thinking ngai de bawda health ki problem se asugam lai rakanda you phajana thadoga open oina miyam se thakpa yabagi ayaba lai rakanda kaya miyam na health pagal ka doino se khoi government na yengbi dri se kai merom kino adagi mu government na hairi afaba aduga hakchang soktaba yungang pitakani hai hakchang soktaba afaba you se kadai bu koge you na phage phar kayam phadoino aduna sigumba miyam da namthak koba haibadi miyam da khoi yu pithaga khoi kunai si mangan na bahona ri bra se khoi kada na chingna da bangam de